ꯃꯦꯔꯦꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯒꯣꯔꯕꯥꯆꯣꯚꯅ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯅꯧꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯒꯦ꯫ ꯃꯁꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯗꯤ ꯆꯣꯡꯕ ꯁꯔꯥꯡꯊꯦꯝꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯥꯏꯇꯦꯝ ꯀꯌꯥ ꯄꯨꯊꯣꯛꯂꯤꯕ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤꯕ ꯕ꯭ꯔꯥꯟꯗ ꯑꯃ ꯑꯣꯏꯔꯤꯕ LG ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯐꯣꯟ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯔꯀꯦꯠꯇ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯝꯃꯤ꯫ ꯏꯁꯥꯃꯛꯁꯨ ꯄꯥꯏꯖꯔꯝꯃꯤ, ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯎꯈꯤꯗ꯭ꯔꯦ꯫ ꯃꯁꯤ ꯀꯝꯄꯅꯤꯒꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ LG ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯥꯏꯇꯦꯝꯁꯤꯡꯗ ꯍꯧꯖꯤꯛꯁꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔꯒꯨꯝꯕ ACꯒꯨꯝꯕ ꯑꯗꯨꯃꯛ ꯑꯥꯏꯇꯦꯝꯁꯤꯡ ꯄꯨꯊꯣꯛꯂꯤꯕ ꯀꯝꯄꯅꯤ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯀꯝꯄꯅꯤ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯏꯟꯗꯤꯌꯥꯗꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯇ LG ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯨꯊꯣꯛꯄ ꯂꯦꯞꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯅꯥꯎꯟꯁꯃꯦꯟꯠ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯑꯁꯤ ꯊꯤꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯎꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯔꯟꯕꯤꯔ ꯑꯀꯣꯏꯖꯝꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣ ꯑꯟꯗꯔ 20K ꯐꯥꯎꯕꯒꯤ ꯂꯩꯕ 5G ꯑꯣꯏꯕ ꯑꯐꯕ ꯐꯣꯟ ꯑꯃ ꯑꯅꯤꯗ ꯍꯥꯏꯕꯤꯔꯛꯑꯣ, ꯀꯦꯃꯦꯔꯥꯗꯁꯨ ꯑꯗꯨꯒ ꯒꯦꯃꯤꯡꯗꯁꯨ꯫ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯂꯨꯄꯥ 10,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯐꯣꯟ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ Redmi K50i ꯅꯠꯇ꯭ꯔꯒꯅ OnePlus Nord CE ꯑꯁꯤꯒꯨꯝꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯂꯨꯄꯥ 10,000ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯎꯕ ꯐꯪꯂꯒꯗꯕ ꯐꯣꯟꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯣꯝꯅ ꯐꯣꯟ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯁꯖꯦꯁꯟꯗ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 12ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯑꯦꯃꯥꯖꯣꯟꯒꯤ ꯒ꯭ꯔꯦꯠ ꯏꯟꯗꯤꯌꯟ ꯐꯦꯁꯇꯤꯚꯦꯜ ꯑꯃꯁꯨꯡ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯕꯤగ్ ꯕꯤꯂꯤꯌꯟ ꯁꯦꯜ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯐꯣꯟ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯗꯤꯖꯥꯏꯟ ꯑꯌꯥꯝꯕꯃꯛꯇꯗ ꯂꯨꯄꯥ 2,000ꯗꯒꯤꯅ 3,000 ꯐꯥꯎꯕꯒꯤ ꯑꯣꯐꯔ ꯑꯁꯤ ꯎꯕ ꯐꯪꯕꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯄꯥ 15,000ꯒꯤ ꯔꯦꯟꯖꯇ ꯂꯩꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯂꯨꯄꯥ 19,000-19,000 ꯂꯩꯕ ꯇꯥꯔꯒꯁꯨ ꯕꯦꯡꯛ ꯑꯣꯐꯔ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯂꯨꯄꯥ 10,000ꯒꯤ ꯔꯦꯟꯖꯇ ꯑꯗꯨꯃꯛ ꯐꯪꯒꯗꯕ ꯐꯣꯟꯁꯤꯡ ꯑꯌꯥꯝꯕꯅ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯑꯣꯐꯔꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯃꯣꯗꯦꯜ ꯑꯗꯨ ꯌꯦꯡꯕꯤꯔꯒ ꯂꯩꯕꯤꯍꯧꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯄ꯭ꯔꯥꯏꯁ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀꯃꯦꯟꯠ ꯑꯁꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯝꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣ Oppo Reno 8 ꯂꯩꯕꯒ Redmi K50i ꯂꯩꯕꯒ ꯀꯔꯝꯕꯅ ꯐꯒꯗꯒꯦ? ꯑꯃꯗꯤ ꯂꯩꯔꯅꯤ 30K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯅꯤꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯂꯩꯔꯒꯁꯨ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ꯫ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯐꯣꯟ ꯑꯅꯤ ꯑꯁꯤꯗꯗꯤ Oppo Reno 8 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯩꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ Redmi K50i ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯄꯟꯖꯈ꯭ꯔꯤꯕ ꯁꯦꯜ ꯑꯁꯤꯒꯤ ꯃꯇꯝꯗ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯪꯕꯤꯒꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯨꯄꯥ 10,000ꯗꯒꯤꯅ 50,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟꯁꯤꯡ ꯑꯐꯕ OnePlusꯀꯤ ꯐꯣꯟ OnePlus Nord 2T ꯑꯃꯁꯨꯡ Nothing ꯐꯣꯟꯅꯆꯤꯡꯕ ꯑꯐꯕ ꯐꯣꯟ ꯀꯌꯥ ꯂꯩꯕ ꯌꯥꯕ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁꯦꯜ ꯑꯁꯤꯒꯤ ꯃꯇꯝꯗ ꯇꯥꯡ 12ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯁꯦꯜ ꯑꯁꯤ ꯉꯥꯏꯕꯤꯔꯒ ꯁꯦꯜ ꯑꯁꯤꯗ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯗꯤꯖꯥꯏꯟ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯐꯕ ꯑꯣꯐꯔꯁꯤꯡꯒ ꯂꯣꯏꯅꯅ ꯗꯤꯁꯀꯥꯎꯟꯒ ꯂꯣꯏꯅꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯂꯩꯕ ꯐꯪꯕꯤꯒꯅꯤ꯫ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯑꯣꯐꯔ ꯑꯁꯤ ꯉꯥꯏꯕꯤꯌꯨ, ꯂꯣꯏꯅꯅ ꯑꯣꯐꯔ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯗꯨꯅꯁꯨ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ꯫ ꯕ꯭ꯔꯣ iPhone 14 mini ꯄꯨꯊꯣꯛꯂꯔꯣꯏꯗ꯭ꯔꯥ? ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ iPhone 14 mini ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯨꯊꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ Apple ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯃꯥꯡꯖꯧꯅꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯅꯥꯎꯟꯁꯃꯦꯟꯠ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ iPhone 14 mini ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯎꯕ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯗꯥ ꯑꯕꯨꯡꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯏꯌꯥꯝꯕ ꯕ꯭ꯂꯨꯇꯨꯠ ꯅꯦꯛꯕꯦꯟ ꯑꯐꯕ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ꯫ ꯃꯊꯪꯒꯤ ꯁꯟꯗꯦ ꯉꯥꯏꯖꯩ꯫ ꯃꯊꯪꯒꯤ ꯁꯟꯗꯦ ꯉꯥꯏꯕꯤꯔꯝꯕ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯕ꯭ꯂꯨꯇꯨꯠ ꯅꯦꯛꯕꯦꯟ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯖꯔꯤꯕ Realme Buds Wireless 2 ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯕ꯭ꯂꯨꯇꯨꯠꯀꯤ ꯅꯦꯛꯕꯦꯟ ꯑꯁꯤ ꯌꯥꯝꯅꯃꯛ ꯐꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯨꯄꯥ 1,500ꯒꯤ ꯔꯦꯟꯖꯇ ꯎꯕ ꯐꯪꯒꯗꯕ ꯑꯐꯕ ꯅꯦꯛꯕꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯣꯝꯗ ꯁꯖꯦꯁ ꯇꯧꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯒꯦꯂꯔꯤ ꯑꯣꯐ ꯊꯣꯏꯕ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ꯫ iPhone XS, XR, 10 ꯑꯍꯨꯝꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ? ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯑꯍꯨꯝ ꯑꯁꯤꯗꯗꯤ iPhone X ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯃꯁꯨꯡ ꯁꯤꯖꯤꯟꯅꯕꯗ ꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ iPhone X, 11, 12 ꯐꯥꯎꯕꯗ ꯀꯝꯄꯅꯤꯅ ꯏꯟꯗꯤꯌꯥꯗꯒꯤ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨ ꯇꯧꯈ꯭ꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣꯝꯅ ꯃꯥꯔꯀꯦꯠꯇ ꯂꯩꯒꯦ ꯍꯥꯏꯅ ꯆꯠꯄ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁ꯭ꯇꯣꯛ ꯐꯪꯕ ꯈꯔꯁꯨ ꯋꯥꯔꯒꯅꯤ ꯑꯃꯁꯨꯡ ꯃꯁꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈꯤꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯔꯒꯗꯤ ꯕꯖꯦꯠ ꯑꯗꯨ ꯈꯤꯇꯪ ꯍꯦꯟꯒꯠꯄꯤꯔꯒ ꯑꯅꯧꯕ iPhoneꯒꯤ ꯁꯦꯔꯤꯁ ꯑꯣꯏꯅ ꯂꯩꯕꯤꯕꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯂꯩꯁꯦꯝꯕ ꯄꯨꯌꯥꯝ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ꯫ ꯕ꯭ꯔꯣ ꯂꯦꯞꯇꯣꯞ ꯃꯤꯅꯤꯗ ꯀꯔꯝꯕꯅ ꯐꯒꯅꯤ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯦꯞꯇꯣꯞꯇ ꯑꯩꯈꯣꯏꯒꯤ 14 inch ꯃꯤꯅꯤ ꯑꯣꯏꯕ ꯂꯦꯞꯇꯣꯞ ꯍꯥꯏꯖꯕ ꯇꯥꯔꯦ, ꯈꯔꯁꯨ ꯁ꯭ꯂꯤꯝ ꯑꯣꯏꯕ ꯗꯤꯖꯥꯏꯟꯗꯗꯤ MIꯒꯤ ꯅꯣꯠꯕꯨꯛꯀꯨꯝꯕ ꯂꯦꯞꯇꯣꯞꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯩꯕ ꯌꯥꯕ ꯂꯦꯞꯇꯣꯞ ꯑꯣꯏꯔꯤ꯫ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯂꯦꯞꯇꯣꯞ ꯑꯗꯨ ꯕꯖꯦꯠ ꯀꯌꯥꯗꯒꯤꯅ ꯀꯌꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯁ꯭ꯄꯦꯁꯤꯐꯥꯏ ꯇꯧꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯐꯕ ꯑꯃꯇꯪ ꯈꯜꯂꯒ ꯁꯖꯦꯁ ꯇꯧꯖꯔꯝꯕꯁꯨ ꯉꯝꯖꯔꯝꯒꯗꯕꯅꯤ꯫ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯂꯦꯞꯇꯣꯞ ꯑꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯥꯏꯁ ꯀꯌꯥꯗꯒꯤꯅ ꯀꯌꯥ ꯐꯥꯎꯕꯅꯣ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯁꯟꯗꯦ ꯑꯃꯗ ꯑꯃꯨꯛ ꯀꯃꯦꯟꯠ ꯇꯧꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ꯫
ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯄ꯭ꯔꯤꯌꯣꯕꯔꯇ ꯂꯣꯡꯖꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ 4G ꯗꯒꯤ 5G ꯂꯥꯛꯄꯗ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔꯛꯑꯣ OnePlus Nord 2T ꯂꯩꯒꯦ ꯈꯜꯂꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖ 29K ꯑꯁꯤꯗ Nord T ꯗꯒꯤ ꯍꯦꯟꯅ ꯐꯩ ꯈꯟꯕꯤꯕ ꯐꯣꯟ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ 4G ꯗꯒꯤ 5G ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯤꯔꯛꯏꯕ OnePlus Nord 2T ꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯀꯔꯝꯕ ꯐꯣꯟ ꯂꯩꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ Samsung Galaxy S20 Fan Edition ꯑꯁꯤ ꯂꯨꯄꯥ 30,000ꯒꯤ ꯃꯈꯥꯗ ꯆꯠꯂꯤꯕ ꯁꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯊꯤꯡꯒꯤ ꯐꯣꯟꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯎꯕ ꯐꯪꯕꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯀꯝꯄꯅꯤ ꯑꯃꯁꯨꯡ ꯄꯥꯝꯕꯤꯕ ꯗꯤꯖꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯇꯥꯡ 16ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯅ ꯑꯐꯕ ꯗꯤꯁꯀꯥꯎꯟꯠ ꯂꯣꯏꯅꯅ ꯂꯩꯕ ꯑꯃꯁꯨꯡ ꯎꯕ ꯐꯪꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯂꯥꯡꯂꯦꯟ ꯆꯅꯨꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ OPPO Realme MI OnePlus Vivo Samsung Redmi ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯃꯌꯥꯝꯁꯤꯗꯒꯤ ꯀꯔꯝꯕ ꯀꯝꯄꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯒꯦ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯒꯦ ꯍꯥꯏꯕꯁꯤ ꯈꯔ ꯍꯧꯖꯤꯛ ꯈꯟꯗꯣꯛꯄꯗ ꯋꯥꯅ ꯊꯣꯛꯀꯗꯕ ꯋꯥꯍꯪ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯑꯁꯤꯗ ꯄꯤꯔꯤꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁ ꯔꯦꯟꯖ ꯑꯃꯗꯅ ꯀꯔꯤꯒꯨꯝꯕ ꯀꯝꯄꯅꯤ ꯑꯃꯅ ꯍꯦꯟꯅ ꯐꯕ ꯇꯥꯔꯒꯁꯨ ꯀꯝꯄꯅꯤ ꯑꯃꯅꯁꯨ ꯑꯗꯨꯝ ꯋꯥꯠꯇꯕ ꯑꯗꯨꯃꯛ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯖꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯁꯤꯖꯤꯟꯅꯕꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ OnePlus ꯑꯃꯁꯨꯡ Samsung ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯅꯤ ꯑꯁꯤ ꯑꯐꯕ ꯀꯝꯄꯅꯤ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯋꯥꯍꯤꯗꯨ ꯔꯃꯟꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ 25,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯚꯔꯑꯣꯜꯗ ꯑꯐꯕ ꯐꯣꯟ ꯑꯃꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯔꯨ ꯑꯣꯏꯅ ꯀꯦꯃꯦꯔꯥ ꯕꯦꯇ꯭ꯔꯤ ꯄ꯭ꯔꯣꯁꯦꯁꯔꯗ Samsung ꯅꯠꯇꯕ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯂꯨꯄꯥ 15,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯐꯕ ꯐꯣꯟ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ Samsung ꯅꯠꯇꯕꯗ Redmi K50i ꯅꯠꯇ꯭ꯔꯒꯅ OnePlus Nord CE ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯨꯄꯥ 15,000ꯒꯤ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕ ꯐꯪꯂꯒꯗꯕ ꯐꯣꯟꯁꯤꯡ ꯉꯥꯛꯇꯅꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤꯁꯤꯡꯒꯤ ꯐꯣꯟꯁꯤꯡ ꯑꯗꯣꯝꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯑꯄꯥꯝꯕ ꯂꯩꯕꯤꯔꯝꯕ ꯇꯥꯔꯒꯁꯨ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ Amazonꯒꯤ Great Indian Festival ꯑꯃꯁꯨꯡ Flipkartꯀꯤ The Big Billion Day Sale ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯡ 16ꯗꯒꯤ ꯍꯧꯔꯒ 30 ꯐꯥꯎꯕ ꯆꯠꯊꯒꯗꯧꯔꯤꯕ ꯑꯁꯤꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯣꯠꯂꯝ ꯀꯌꯥꯗ ꯗꯤꯁꯀꯥꯎꯟꯠꯒ ꯂꯣꯏꯅꯅ 10% instant ꯗꯤꯁꯀꯥꯎꯟꯠ ꯐꯪꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯦꯜ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯕꯥꯏꯜ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯁꯨ ꯃꯇꯝ ꯑꯁꯤꯗ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯐꯕ ꯄ꯭ꯔꯥꯏꯁꯇ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯩꯕ ꯐꯪꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯁꯦꯜ ꯑꯁꯤꯕꯨ ꯉꯥꯏꯕꯤꯔꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯁꯖꯦꯁ ꯇꯧꯖꯔꯤ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡꯗꯁꯨ ꯑꯗꯣꯝꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯈꯪꯕꯤꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ ꯑꯗꯣꯝꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯤꯕꯤꯅꯤꯡꯕ ꯁꯖꯦꯁꯟ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯁꯖꯦꯁꯟ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯁꯤꯡꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ